Hello guys, yam sengdaba mali ngasi light se mamsile ngtang tumge toramane adubu light ngtang thage dana amuk haujarakpani kham mamsilamgadabu mali mya light se tang light ki kano da tare matungda adi light sina maningda leigrebako check tawjirake. Okay. My name is Deepak. Okay, hi. Kita siang muat pra ma'am. Hi biro. Sa nungwari nunggobi cover. Okay, nungwari. Siang mo khra wat pra ma'am tang hi biro. Edlachi tang naksin bya brenge do. Khra wat le siang ba kari mathen jage. Kang sui chare. Okay. Aisi tumba ngak tang tum tharorga phamung mamang da sum stand hi khilam maragi live sing atang hum toraba live si dei kitang check tau hodre tare ko. Anyway adubu sige habata faja to me siang da bagi ne faja to isi siang aga di ai athi blo u doi ne hatare. Okay. Ai topic lag tinge da kanam ta che am da tau juge video si ko. Okay. Mayam topic sum la asra mayam ki coming kitang hana paja ki ko. Nunggobi na ibi ang faja to me hare nunggobi cover na thank you so much. Amamado oil torine. Sang su kharang ngamdri ha tare ko. Animam hi. Okay, hi. Ngasi thamjagade topic se mamangdadi ai blog ona semjagraba yam ngalingi matamda ha tare. Lagi channel se hudokjarpaga blog ona semjagrabane do mayamna thiba phangde haibasu kongai ma yawre duga ngarang gi live tharaba matungda yam toina hangbirakpa kyam su yawre tare ko tuna maram oraga mayam gi ningmu thungnabagi damakta ngasi gi topic se thamjabane ha tare mi si khajitang yama kanda ai topic hojage comment hana kitang pajaki gi mayam comment thoina lakpa leidri like kha thobiro mayam ko. Okay. Khadi mamsila male ko. Khagi nupigi ahanba pero lakpase masida ikoina tongan fol kaya ama lei haitare hariba fol singsi koi yam daka khangba yam daka lei haitare mainam Deepak mayam light okay light to bro mamadi mamsi lei khangi ado okay la Deepak lei tungjam sing drag sino sum si jang ni tawrase ko son tara lore audio flow dai sum jeng nari tare tamo kenom ta hangjege aise sahi kun manga mapung phakre March ta hojik aise kun manga oidera kun tar oidera omila lorembam khogi sagi dedo ba to ai WhatsApp tamtang to biro WhatsApp ta ado ai kupni yengjege sahi si hekta harbi ate ado mag hot ka da bunti ne khra le hatare
ꯑꯕꯦꯝ ꯌꯥꯝꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤ ꯀꯩꯗꯧꯒꯦ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯀꯣ ꯃꯊꯪ ꯃꯅꯥꯎꯅ ꯂꯣꯏ ꯄꯥꯊꯖꯔꯒꯦ ꯖꯦꯅꯤ ꯁꯦꯔꯥꯝ ꯆꯥꯛ ꯆꯥꯕꯤꯔꯕ ꯌꯥꯝꯕ ꯆꯥꯛ ꯆꯥꯖꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯔꯒ ꯌꯥꯝ ꯍꯪꯅꯔꯛꯀꯗꯣꯔꯦꯅ ꯇꯧꯕ ꯋꯥꯅꯤꯗ ꯑꯩꯁꯦ ꯑꯍꯥꯟꯕꯁꯦ ꯅꯨꯃꯤꯠꯇꯒꯤ ꯍꯧꯒꯦ ꯅꯨꯃꯤꯠꯀꯤ ꯃꯊꯪꯗ ꯊꯥ ꯑꯃꯨꯛ ꯂꯥꯛꯀꯦ ꯊꯥꯒꯤ ꯃꯊꯪꯗ ꯊꯕꯥꯜꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯗ ꯐꯣꯜ ꯑꯝꯇ ꯃꯥꯟꯅꯔꯣꯏ ꯇꯧꯕꯇꯕꯨ ꯑꯍꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯅꯤ ꯑꯃꯗꯤ ꯑꯐꯕ ꯐꯣꯜ ꯂꯩꯔꯕ ꯃꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯐꯠꯇꯕ ꯐꯣꯜ ꯂꯥꯛꯑꯕ ꯀꯩꯒꯨꯝꯕ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯅꯤꯅ ꯑꯐꯕ ꯐꯣꯜ ꯂꯥꯛꯑꯗꯤ ꯃꯥꯒꯤ ꯐꯣꯜꯗꯣ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯐꯠꯇꯕ ꯐꯣꯜꯁꯤꯗ ꯑꯅꯤ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯐꯣꯜ ꯁꯨꯝ ꯐꯠꯇꯕꯅ ꯈꯔ ꯍꯦꯟꯅ ꯂꯩꯒꯅꯤ ꯂꯣꯏꯅꯃꯛꯇꯤ ꯑꯐꯕ ꯉꯥꯛꯇ ꯂꯩꯕ ꯐꯠꯇꯕ ꯉꯥꯛꯇ ꯂꯩꯕꯗꯤ ꯑꯝꯇ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯑꯣꯀꯦ ꯇꯥꯃꯣ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯁꯦ 7705983396 700 ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ 598339 ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯂꯣꯠꯂꯒꯦ ꯑꯣꯀꯦ ꯇꯨꯃꯤꯟ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯌꯥꯝ ꯂꯥꯛꯄꯗꯒꯤ ꯑꯩ ꯔꯤꯄꯤꯠ ꯇꯧꯖꯕꯅꯦ ꯕ꯭ꯂꯣꯛꯇꯤ ꯁꯦꯝꯖꯈ꯭ꯔꯕ ꯕ꯭ꯂꯣꯛꯁꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄ ꯍꯧꯕꯒ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯚꯤꯗꯤꯑꯣꯁꯤ ꯃꯊꯪ ꯃꯊꯪ ꯊꯥꯗꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯃ ꯁꯦꯝꯖꯈꯤꯕ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯚ꯭ꯌꯨ ꯌꯥꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯅ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯈ꯭ꯋꯥꯏ ꯄꯥꯝꯅꯕ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯤ ꯀꯥ ꯍꯦꯟꯅ ꯁꯦꯝꯕ ꯍꯩꯇ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯊꯤꯕꯗ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯇꯠꯇꯅ ꯍꯪꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯜꯁꯤꯡꯁꯤ ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯔꯥꯡꯒꯤ ꯂꯥꯏꯚ ꯍꯦꯛ ꯊꯥꯔꯕ ꯃꯇꯨꯡꯗ ꯐꯥꯎꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯨꯝꯗꯨꯅ ꯂꯩꯕꯗꯤ ꯉꯝꯗꯕꯅꯤꯅ ꯉꯁꯤꯃꯛ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯧꯈꯠꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯣꯄꯤꯛꯁꯤ ꯂꯧꯈꯠꯆꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯗꯣꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯊꯔꯁꯗꯦꯗ ꯄꯣꯛꯄꯒꯤ ꯑꯐ ꯐꯠꯇ ꯑꯗꯒꯤ ꯅꯥꯀꯨꯝꯔꯤꯡꯀꯨ ꯅꯨꯄꯤꯒꯤ ꯄꯥꯏꯕ ꯌꯥꯗꯕꯗꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯈꯔ ꯌꯥꯕ ꯌꯥꯗꯕ ꯁꯦꯝꯕꯤꯔꯛꯑꯣ ꯅꯨꯄꯤꯒꯤ ꯄꯥꯏꯕ ꯌꯥꯗꯕꯗꯣ ꯍꯥꯏꯕꯗꯣ ꯀꯔꯝꯕꯅꯣ ꯔꯤꯡꯀꯨ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯒꯤꯗꯣ ꯄꯥꯏꯕ ꯌꯥꯗꯕꯗꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯈꯔ ꯌꯥꯕ ꯌꯥꯗꯕ ꯁꯤꯝꯕ꯭ꯔꯣ ꯑꯝꯇꯪꯒ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯔꯤꯡꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯔꯤꯇꯨ ꯂꯥꯛꯄ ꯍꯥꯏꯀꯣ ꯃꯩꯇꯩꯂꯣꯟꯗ ꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯄꯦꯔꯣꯠ ꯂꯥꯛꯄ ꯃꯇꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯜ ꯏꯔꯥꯏ ꯊꯥꯡꯖ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯅꯨꯃꯤꯠ 8ꯅꯤꯁꯤꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒꯗꯤ ꯀꯔꯤ ꯐꯣꯜ ꯂꯩ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯊꯝꯖꯒꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯄꯦꯔꯣꯠ ꯂꯥꯛꯄ ꯃꯇꯝꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯂꯥꯛꯑꯕ ꯏꯐ ꯀꯩꯒꯨꯝꯕ ꯅꯣꯡꯃꯥꯏꯖꯤꯡ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯐꯠꯇꯕ ꯐꯣꯜ ꯂꯩ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯇꯤ ꯑꯣꯏꯒꯜꯂꯤ ꯁꯇꯤꯒꯤ ꯒꯨꯟ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯝꯒꯟꯕ ꯑꯣꯏ ꯑꯗꯨꯒ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯣꯏꯔꯒꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯛꯁꯃꯤ ꯆꯦꯟꯕꯤ ꯍꯥꯏꯇꯥꯔꯦ ꯃꯄꯨꯔꯣꯏꯕ ꯏꯅꯥꯛ ꯈꯨꯟꯕꯤ ꯅꯨꯄꯥ ꯐꯪꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ
ꯆꯌꯥꯝ ꯄꯣꯛꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯉꯥꯡ ꯌꯥꯝꯅ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯒꯅ ꯑꯉꯥꯡ ꯌꯥꯎꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯌꯥꯎꯒꯟꯗꯕ ꯁꯤꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏ ꯃꯌꯥꯝ ꯌꯥꯕꯤꯔꯤꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 3ꯅꯤ ꯂꯩꯕꯁꯤꯗ ꯅꯨꯃꯤꯠ 3ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯔꯤꯇꯨꯗꯣ ꯀꯔꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯍꯥꯏꯕ ꯐꯣꯜꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯌꯦꯡꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇꯗ ꯑꯐꯕ ꯐꯣꯜ ꯂꯩꯕ ꯐꯠꯇꯕ ꯐꯣꯜ ꯂꯩꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯁꯤꯗ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯑꯐꯕ ꯐꯣꯜ ꯂꯩꯔꯁꯨ ꯐꯩ ꯍꯥꯏꯅ ꯂꯧꯈꯤꯕ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯁꯨ ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯈꯤꯕꯃꯛꯇꯤ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠꯇ ꯕꯦꯁ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯃꯤꯠꯇ ꯍꯥꯏꯕꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯍꯥꯏꯕꯁꯤꯗ ꯁꯤꯒꯤ ꯌꯦꯡꯕꯁꯤꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤꯗꯤ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯁꯤꯁꯨ ꯄꯨꯔꯥ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯈꯪꯗꯕ ꯌꯥꯗꯕꯃꯛꯇꯤ ꯑꯣꯏ ꯑꯗꯨꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯑꯍꯨꯝꯁꯤ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯌꯣꯜꯒꯤ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤ ꯈꯪꯉꯕ ꯃꯇꯨꯡꯗ ꯃꯊꯪꯗ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯥꯗ ꯂꯩꯔꯤꯕ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯌꯦꯡꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯐꯣꯜꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯪꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯊꯥꯒꯤꯁꯤ ꯑꯃꯨꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯖꯤꯕꯨ ꯊꯥꯗ ꯑꯍꯥꯟꯕ ꯃꯥꯒꯤ ꯄꯦꯔꯣꯠ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕ ꯋꯥꯉꯥꯡ ꯍꯩꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯀꯥꯂꯦꯟ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯏꯉꯥ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯟ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯉꯦꯟ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯁꯤꯒꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯊꯧꯋꯥꯟ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯌꯥꯝꯅ ꯅꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯡꯕꯟ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯁꯤꯒꯟꯒꯅꯤ ꯁꯤꯁꯨ ꯃꯦꯔꯥ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯀꯥꯏꯅꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯂꯣꯏꯅꯅ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯙꯔꯃ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯄꯣꯏꯅꯨ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯊꯛ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯡꯒꯟꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯋꯥꯛꯆꯤꯡ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯨꯅ ꯇꯧꯕꯤ ꯁꯇꯤ ꯑꯣꯏꯒꯜꯂꯤꯅ ꯍꯥꯏ ꯑꯗꯨꯒ ꯐꯥꯏꯔꯦꯟ ꯊꯥꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯙꯔꯥ ꯌꯥꯝꯅ ꯌꯥꯝꯕꯤ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯀꯟꯕꯤ ꯑꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕ ꯂꯝꯇꯥ ꯊꯥꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯦꯛꯁꯇ ꯌꯥꯝ ꯄꯥꯝꯖꯕ ꯍꯛꯇꯤꯟꯅꯕ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤꯅ ꯍꯥꯏ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯆꯌꯣꯜꯒꯤ ꯐꯣꯜ ꯑꯃ ꯌꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯥꯒꯤ ꯑꯣꯏꯕ ꯐꯣꯜ ꯑꯃꯨꯛ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯗ ꯑꯃꯨꯛ ꯁꯤ ꯑꯅꯤꯁꯤꯈꯛꯅꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯕꯥꯜꯁꯦ ꯀꯌꯥꯅꯤ ꯄꯥꯟꯕ ꯊꯕꯥꯜꯅꯣ ꯁꯤꯗ ꯍꯥꯏꯕꯗꯤ ꯊꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯀꯌꯥꯅꯤ ꯄꯥꯟꯕꯅꯣ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯃꯥꯒꯤ ꯐꯣꯜꯁꯦ ꯑꯍꯨꯝꯁꯦ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯌꯦꯡꯉꯛꯀꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯕꯗꯨꯅꯦꯕ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯂꯣꯏꯅꯃꯛ ꯐꯠꯇꯕ ꯑꯣꯏꯔꯣꯏ ꯑꯅꯤ ꯑꯃꯅ ꯐꯕ ꯑꯣꯏꯔꯛꯈ꯭ꯔꯕ ꯑꯃ ꯐꯔꯔꯣꯏ ꯑꯅꯤ ꯑꯃꯅ ꯐꯠꯇꯕ ꯑꯣꯏꯔꯕ ꯑꯃ ꯑꯐꯕ ꯑꯣꯏꯔꯅꯤ ꯁꯤꯒꯨꯝꯕ ꯁꯤꯗ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯆꯌꯣꯜꯒꯤ ꯊ꯭ꯔꯁꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯟ ꯇꯣꯡꯕ꯭ꯔꯝ ꯑꯣꯀꯦ ꯊ꯭ꯔꯁꯗꯦꯗꯨ ꯌꯥꯝ ꯐꯈꯤꯕꯅꯦ ꯊ꯭ꯔꯁꯗꯦꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯄꯨꯔꯣꯏꯕꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯐꯪꯒꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯂꯩꯁꯅꯥ ꯎꯖꯨꯃꯛꯀꯤ ꯍꯥꯏꯔꯃꯥꯟ ꯆꯌꯣꯜꯒꯤ ꯃꯟꯗꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯔꯤꯄꯤꯠ ꯇꯧꯔꯛꯀꯅꯤ ꯈꯟꯖꯗꯅ ꯑꯩ ꯍꯥꯟꯅ ꯄꯥꯛꯅ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯃꯤ ꯈꯔ ꯌꯥꯝꯃꯛꯁꯨ ꯅꯥꯏꯅꯀꯣ ꯑꯗꯨꯒ ꯃꯟꯗꯦꯁꯦ ꯁꯇꯤ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏ ꯃꯟꯗꯦꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯆꯟ ꯇꯣꯡꯕ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯗꯨꯅ ꯅꯥꯎ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯊꯕꯥꯜꯗ ꯀꯔꯝꯕ ꯊꯕꯥꯜꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯗ ꯅꯣꯡꯃ ꯄꯥꯟꯕ ꯑꯃꯗꯤ 15ꯅꯤ ꯄꯥꯟꯕ ꯀꯣ ꯅꯣꯡꯃ ꯄꯥꯟꯕꯒ 15ꯅꯤ ꯄꯥꯟꯕꯒꯁꯦ ꯃꯔꯥꯏꯕꯛ ꯐꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯤꯅꯤ ꯄꯥꯟꯕ ꯑꯃꯗꯤ ꯇꯔꯥ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯄꯨꯔꯣꯏꯕꯒ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯃꯗꯤ ꯇꯔꯥꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏ ꯑꯃꯁꯨꯡ ꯑꯅꯥ ꯑꯌꯦꯛ ꯂꯩꯒꯟꯗꯦ ꯍꯥꯏ ꯑꯗꯨꯒ ꯃꯔꯤꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯇꯔꯥꯃꯥꯄꯜꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯂꯕꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯉꯥꯎꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯉꯥꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯅꯤ ꯄꯥꯟꯕꯗ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯑꯍꯥꯟꯕ ꯔꯤꯇꯨ ꯂꯥꯛꯂꯕꯗꯤ ꯂꯣꯟꯅ ꯆꯥꯟꯅꯕ ꯅꯤꯄꯥ ꯊꯝꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯅꯤꯊꯣꯏꯅꯤ ꯄꯥꯟꯕ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯛꯁꯃꯤ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤꯅ ꯍꯥꯏ ꯑꯗꯨꯒ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯐꯪꯒꯜꯂꯤ ꯍꯥꯏ ꯍꯥꯏꯕꯗꯤ ꯑꯅꯥꯕ ꯌꯥꯝ ꯂꯩꯒꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯃꯔꯤꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯇꯔꯥꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯃꯉꯥꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯌꯥꯝꯅ ꯑꯐꯕ ꯐꯪꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯔꯥꯃꯥꯊꯣꯏꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯇꯔꯨꯛꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯁꯤꯒꯟꯒꯅꯦꯕ ꯑꯗꯨꯒ ꯇꯔꯥꯅꯤꯊꯣꯏꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯇꯔꯦꯠꯅꯤ ꯄꯥꯟꯕꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯔꯣꯟꯕ ꯅꯤꯄꯥ ꯊꯝꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯇꯔꯥꯇꯔꯨꯛꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯅꯤꯄꯥꯜꯅꯤ ꯄꯥꯟꯕꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯆꯥ ꯐꯪꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯇꯔꯥꯃꯔꯤꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯃꯥꯄꯜꯅꯤ ꯄꯥꯟꯕ ꯁꯤꯗ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯈꯠ ꯈꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯇꯔꯥꯃꯉꯥꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯇꯔꯥꯃꯉꯥꯅꯤ ꯄꯥꯟꯕꯗ ꯔꯤꯇꯨ ꯍꯧꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯁꯝꯄꯇꯤ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯁꯝꯄꯇꯤ ꯌꯥꯝꯅ ꯂꯩꯕꯤ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯀꯨꯟꯊ꯭ꯔꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅ ꯁꯤꯕ ꯅꯪꯒꯅꯤ ꯍꯥꯏ ꯁꯨꯝꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯗꯤ ꯌꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯛꯁꯇ꯭ꯔ ꯃꯥꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤꯁꯨ ꯂꯩ ꯑꯗꯨꯒꯤꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯗ ꯅꯨꯃꯤꯠꯀꯤ ꯑꯃꯗꯤ ꯊꯕꯥꯟꯒꯤ ꯑꯃꯗꯤ ꯀꯔꯤ ꯊꯥꯗ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯁꯤ ꯀꯨꯞꯅ ꯌꯦꯡꯕꯤꯕ ꯈꯪꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯏꯞ ꯀꯩꯒꯨꯝꯕ ꯑꯁꯤꯗ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯐꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯣꯏꯅ ꯇꯥꯟꯅꯍꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯉꯦꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤ ꯃꯇꯝ ꯑꯃꯗ ꯊꯧ ꯁꯥꯟꯅꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯧ ꯁꯥꯟꯅꯗꯕꯗꯒꯤ ꯁꯨꯝ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨ ꯇꯧꯔꯝꯗꯕꯅꯦꯗ ꯀꯥꯏꯅ ꯈꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯁꯤꯒꯨꯝꯕ ꯐꯣꯜ ꯑꯃ ꯂꯩ ꯑꯁꯤꯒꯨꯝꯕ ꯑꯃ ꯈꯪꯗꯕ ꯌꯥꯗꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯏꯆꯥꯒꯤꯗꯃꯛꯇ ꯃꯁꯤ ꯈꯪꯕꯤꯐꯝ ꯊꯣꯛꯏ ꯑꯃꯁꯨꯡ ꯃꯇꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯏꯆꯥꯒꯤꯗꯃꯛꯇ ꯁꯤ ꯃꯈꯣꯏꯅ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯤꯔꯀꯥꯟꯗ ꯑꯁꯤꯒꯤ ꯔꯦꯀꯣꯔꯠꯁꯤꯡꯁꯤ ꯐꯖꯅ ꯊꯝꯕꯤꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯌꯦꯡꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯖꯔꯤ ꯑꯣꯃꯤꯀꯥ ꯉꯥꯔꯣ ꯍꯥꯏꯔꯦ ꯃꯥꯅꯦ ꯑꯗꯨꯒ ꯑꯣꯃꯤꯂꯥ ꯂꯧꯔꯦꯝꯕꯝ ꯃꯇꯝꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯃꯇꯝꯒꯤꯗꯤ ꯊꯣꯏꯅ ꯂꯩꯇꯦ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯍꯨꯝꯁꯦ ꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯏꯁꯥꯗ ꯂꯩꯕꯤꯕ ꯐꯣꯜꯁꯤꯡꯗꯣ ꯁꯨꯝ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯉꯥꯛꯇꯪ ꯃꯤꯅꯤꯠ 10 ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯁꯨꯝ ꯂꯣꯏꯁꯤꯟꯖꯒꯦ ꯕ꯭ꯂꯣꯛꯁꯨ ꯍꯥꯟꯅ ꯁꯦꯝꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯌꯦꯡꯍꯧꯗꯕ ꯈꯪꯍꯧꯗꯕꯁꯤꯡꯅ ꯍꯦꯟꯅ ꯀꯣꯏꯁꯟ ꯌꯥꯝ ꯂꯥꯛꯄꯗꯨꯒꯤꯗꯃꯛ ꯑꯩ ꯈꯟꯖꯔ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯤ ꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯗꯤ ꯃꯥꯟꯅꯕ ꯀꯣꯏꯁꯟꯁꯤ ꯃꯊꯪ ꯃꯊꯪ ꯌꯥꯝ ꯂꯥꯛꯄꯅꯤꯅ ꯂꯥꯏꯚꯁꯤꯗ ꯚꯤꯗꯤꯑꯣꯗꯨꯁꯨ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯕꯅꯤꯅ ꯂꯥꯏꯚꯁꯤꯗ ꯑꯃꯨꯛꯀ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯀꯥꯟꯗ ꯑꯗꯨꯒ ꯁꯤ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯊꯝꯖꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃ ꯑꯃꯨꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯑꯃꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯒꯁꯨ ꯁꯤ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯅ ꯍꯥꯏꯅ ꯈꯟꯖꯔꯒ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯦꯝꯒꯗꯕ ꯕ꯭ꯂꯣꯛꯇꯤ ꯌꯥꯝ ꯂꯩ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯌꯧꯗ꯭ꯔꯤ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯇꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯗꯨꯃꯛ ꯑꯩ ꯃꯌꯥꯝꯒꯤ ꯗꯔꯀꯥꯔ
ꯂꯩꯕ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯊꯝꯕꯤꯕ ꯇꯣꯄꯤꯛ ꯃꯈꯩꯗꯣ ꯂꯣꯏꯅ ꯑꯩ ꯊꯝꯖꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯍꯪꯕꯤꯔꯣ ꯑꯣꯀꯦ ꯀꯣꯏꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯊꯕꯥꯜ ꯊꯥꯒꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯐꯣꯜꯁꯤꯡꯁꯦ ꯃꯁꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯊꯥ ꯑꯁꯤꯗꯅ ꯑꯐꯕ ꯐꯣꯜ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯁꯤꯗ ꯑꯐꯕ ꯐꯣꯜ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯅꯨꯃꯤꯠꯇꯨꯅ ꯐꯠꯇꯕ ꯐꯣꯜ ꯂꯩꯔꯕ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯊꯧꯕꯥꯜꯁꯤꯗ ꯑꯃꯨꯛ ꯑꯐꯕ ꯐꯣꯜ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯐꯣꯜ ꯑꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯐꯣꯜ ꯑꯃ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯣꯜꯁꯤꯡꯗꯨꯗꯒꯤ ꯀꯨꯞꯅ ꯔꯥꯎꯟ ꯑꯞ ꯇꯧꯔ ꯌꯦꯡꯉꯅꯤ ꯌꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯣꯜꯁꯤ ꯀꯗꯥꯏꯐꯥꯎꯗ ꯐꯔꯤ ꯀꯗꯥꯏꯐꯥꯎ ꯐꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯌꯥꯝꯕ ꯀꯣꯏꯁꯟꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯂꯩꯇ꯭ꯔꯦꯅ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯌꯥꯕꯤꯕ꯭ꯔꯣ ꯁꯨꯝ ꯚꯤꯌꯣꯔꯁꯤꯡꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯔꯅꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯪꯅꯤꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯉꯁꯥꯏ ꯑꯩꯅ ꯀꯃꯦꯟ ꯄꯥꯖꯍꯧꯗꯕ ꯀꯥꯟꯊꯣꯛꯈꯤꯕ ꯄꯥꯖꯍꯧꯗꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯃ ꯂꯥꯛꯑꯦ ꯁꯥꯔ ꯁꯥꯒꯩꯒꯤ ꯃꯥꯆꯧꯕꯤꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯩꯕꯁꯦ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯑꯃꯨꯛ ꯁꯥꯒꯩꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯄ ꯁꯥꯒꯩ ꯄꯨꯜꯂꯒꯗꯤ ꯌꯥꯝ ꯐꯠꯇꯦꯍꯦ ꯆꯥꯟ ꯇꯣꯡꯕ꯭ꯔꯝ ꯃꯗꯨ ꯇꯧꯔꯨꯅꯨ ꯐꯠꯇꯦ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯁꯥꯒꯩ ꯄꯨꯟꯗ꯭ꯔꯒꯕꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯅꯕ ꯑꯃꯨꯛ ꯀꯨꯞꯅ ꯈꯟꯅꯕ ꯌꯥꯕ ꯑꯃ ꯂꯩ ꯁꯥꯒꯩ ꯄꯨꯜꯂꯒꯗꯤ ꯃꯗꯨ ꯐꯠꯇꯦ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯇ ꯅꯠꯇꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯩꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯊꯝꯖꯒꯦ ꯆꯥꯟ ꯇꯣꯡꯕ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯀꯣꯏꯁꯟ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯀꯣꯏꯁꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯂꯥꯏꯛ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯀꯩꯅꯣ ꯑꯩꯁꯤ ꯋꯥꯁꯦ ꯕꯔꯪ 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 ꯉꯥꯡꯊꯕ ꯌꯥꯕꯅꯦ ꯁꯨꯝ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯑꯣꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯇꯨꯝꯕꯁꯨ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐꯁꯤ ꯉꯥꯛꯇꯪ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯅꯨꯡꯇꯤꯒꯤ ꯇꯣꯄꯤꯛ ꯑꯃꯃꯝ ꯍꯥꯟꯅ ꯊꯝꯈꯤꯕ ꯕ꯭ꯂꯣꯛ ꯁꯦꯝꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯇꯣꯄꯤꯛꯇꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯑꯃꯃꯝ ꯂꯧꯈꯠꯆꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣꯏꯁꯟ ꯀꯔꯤ ꯂꯩꯕꯤꯔꯤꯒꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯕ꯭ꯔꯥ ꯂꯥꯏꯐꯁꯦ ꯄꯪꯀꯨꯏ ꯀꯨꯏꯅ ꯊꯥꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯂꯧꯈꯠꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯁꯨꯝ ꯍꯥꯟꯅꯁꯨ ꯈꯪꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯇꯥꯅꯤꯡꯕꯤꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯄꯨꯡ ꯑꯣꯏꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯒꯅ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃꯗꯤ ꯄꯥꯏꯈꯠꯆꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯇꯣꯄꯤꯛꯁꯤꯅ ꯍꯌꯦꯡꯒꯤ ꯃꯊꯪꯒꯤꯗꯃꯛ ꯇꯣꯄꯤꯛ ꯑꯃ ꯂꯧꯈꯠꯆꯒꯦ ꯇꯧꯕꯅꯤꯗ ꯅꯣꯡꯃꯒꯤ ꯇꯣꯄꯤꯛ ꯑꯃꯃꯝ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯒꯤ ꯁꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯄꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯒꯤ ꯊꯧꯔꯝꯁꯨ ꯑꯍꯥꯟꯕꯒ ꯑꯗꯨ ꯃꯔꯛꯇ ꯑꯃꯒ ꯁꯨꯝ ꯍꯥꯞꯄ ꯑꯃ ꯑꯗꯨꯒ ꯃꯔꯛꯁꯤꯗꯅ ꯑꯩꯒꯤ ꯊꯝꯃꯤꯕ ꯇꯣꯄꯤꯛꯇꯨ ꯁꯨꯝ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯊꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯌꯦꯡꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯤꯕ ꯍꯥꯏꯗꯣ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯈꯣꯡꯉꯒ ꯈꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯀꯃꯦꯟ ꯌꯥꯝ ꯂꯩꯔꯝꯅꯤꯅꯦ ꯑꯩꯗꯤ
ꯑꯩꯒꯤꯗꯤ ꯃꯟꯗꯦꯅꯦ ꯊꯥꯅ ꯋꯥꯛꯆꯤꯡꯅꯦ ꯊꯕꯥꯟꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯣꯃꯤꯂꯥ ꯂꯧꯔꯦꯝꯕꯝ ꯃꯟꯗꯦꯒ ꯋꯥꯛꯆꯤꯡꯒ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯋꯥꯛꯆꯤꯡ ꯆꯞ ꯃꯥꯟꯅꯩ ꯑꯈꯥꯡ ꯀꯟꯕꯤ ꯃꯄꯨꯔꯣꯏꯕ ꯌꯥꯝ ꯅꯤꯡꯕꯤ ꯁꯇꯤ ꯆꯦꯟꯕꯤ ꯑꯣꯏ ꯋꯥꯛꯆꯤꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯟꯗꯦꯁꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯕ ꯑꯣꯏꯀꯣ ꯑꯣꯃꯤꯂꯥ ꯂꯧꯔꯦꯝꯕꯝ ꯆꯥꯟꯇꯣꯡꯕ꯭ꯔꯝ ꯃꯦꯁꯦꯁ ꯀꯛꯄꯤꯈ꯭ꯔꯦ ꯆꯥꯟꯇꯣꯡꯕ꯭ꯔꯝ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯗꯨꯗꯤ ꯑꯣꯃꯤꯂꯥ ꯑꯩꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯖꯔꯛꯀꯦ 1997 ꯃꯥꯔꯆ ꯗꯦꯠ 9 ꯑꯣꯃꯤꯂꯥ ꯂꯧꯔꯦꯝꯕꯝ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯉꯁꯥꯏ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯩꯈꯤꯒꯨꯝ ꯇꯧꯅꯦ ꯀꯩꯅꯣꯗ ꯂꯥꯛꯄꯤꯔꯣ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣꯀꯣ ꯋꯥꯆꯞꯇ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯣꯏꯔꯒꯅ ꯁꯨꯝ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯨꯞꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯁꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯑꯗꯨꯅꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯔꯛꯑꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯤ ꯄꯣꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡ ꯇꯣꯄꯤꯛꯁꯨ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯒꯅ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯉꯁꯤꯗꯤ ꯊꯦꯡꯅꯁꯨ ꯊꯥꯕꯅꯦ ꯑꯗꯨꯒ ꯊꯦꯡꯅ ꯂꯣꯏꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯤꯃꯈꯩꯗꯤ ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯊꯥꯕ ꯍꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯚꯥꯞ ꯇꯥꯕꯤꯔꯦꯅ ꯂꯧꯖꯔꯒꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯁꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯀꯥꯟꯅꯕ ꯐꯪꯉꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯕꯕꯨ ꯐꯪꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯔꯛꯀꯅꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯥꯟꯅꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯁꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯌꯦꯡ ꯋꯥꯆꯞ ꯍꯥꯏꯔꯛꯑꯒꯦ ꯑꯣꯀꯦ ꯌꯥꯏ ꯌꯥꯏ ꯑꯣꯃꯤꯂꯥ ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯄꯪꯀꯨꯏ ꯀꯨꯏꯅ ꯊꯥꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖꯔꯛꯄ ꯃꯇꯝꯗ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯈꯤꯕ ꯇꯥꯔꯒꯁꯨ ꯁꯣꯏꯈꯤꯕꯅꯤ ꯈꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯪꯂꯩꯆꯥ ꯏꯃꯦꯖ ꯕ꯭ꯔꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ 700-59-833-96 ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ 700-59-833-96 ꯁꯨꯅꯥꯃꯤ ꯋꯦꯠ ꯕ꯭ꯔꯣ ꯑꯣꯀꯦ ꯀꯣꯏꯁꯟ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯗꯨꯗ ꯁꯨꯝ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯇꯧꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯑꯃꯇꯪ ꯌꯦꯡꯈꯤꯒꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤꯅ ꯀꯃꯦꯟ ꯏꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯍꯦꯟꯕ ꯋꯥ ꯌꯥꯎꯈꯤꯕ ꯇꯥꯔꯕꯁꯨ ꯑꯃꯁꯨꯡ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯔꯋꯥꯏꯁ ꯂꯥꯟꯅ ꯈꯟꯕꯤꯗꯅ ꯑꯃꯁꯨꯡ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯀꯃꯦꯟꯁꯤ ꯉꯥꯏꯅ ꯉꯥꯏꯅ ꯁꯨꯅꯥꯃꯤ ꯀꯃꯦꯟ ꯏꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯆꯞꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯔꯥ ꯃꯄꯨꯡ ꯑꯣꯏꯅ ꯊꯝꯃꯤꯕ ꯇꯣꯄꯤꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕ ꯍꯥꯏꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯥꯛꯇꯪ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯁꯤ ꯍꯥꯏꯕꯒꯤ ꯑꯩ ꯉꯥꯛꯇꯪ ꯉꯥꯏꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯣꯏꯁꯟ ꯑꯃ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯂꯥꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯠ ꯍꯥꯏꯔꯝꯕꯅꯤꯅ ꯂꯥꯛꯀꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯑꯃꯅꯤꯇꯪ ꯑꯩ ꯌꯦꯡꯖꯒꯦ ꯉꯁꯤꯁꯦ ꯂꯥꯏꯚꯁꯦ ꯄꯨꯡ 10ꯗ ꯊꯥꯕꯅꯤꯅ ꯃꯤꯁꯨ ꯈꯤꯇꯪ ꯌꯥꯝ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯌꯥꯝ ꯉꯟꯅ ꯇꯨꯝꯅꯕ ꯌꯥꯅꯤ ꯌꯥꯝ ꯉꯟꯅ ꯇꯨꯝꯅꯈꯤ ꯁꯨꯅꯥꯃꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯨ ꯌꯥꯔꯝꯃꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯑꯩ ꯍꯥꯏꯖꯔꯕꯅꯤ ꯈꯪꯕꯤꯔꯝꯃꯅꯤꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩ ꯅꯨꯃꯤꯠꯇ ꯊꯥꯒꯦ ꯂꯥꯏꯚꯁꯦ
ꯑꯁꯤ ꯅꯨꯃꯤꯠꯇ ꯊꯥꯅꯤ ꯍꯥꯏꯕ ꯑꯃ ꯐꯤꯛꯁ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯦꯛ ꯅꯪꯕ ꯀꯥꯟꯗ ꯊꯥꯖꯔꯦ ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯐꯤꯛꯁ ꯇꯧꯖꯔꯛꯑꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯁꯨ ꯂꯣꯏꯅ ꯂꯧꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯋꯥꯟꯁ ꯑꯒꯦꯟ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯅꯈꯣꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡꯁꯨ ꯂꯥꯏꯚꯇ ꯑꯃꯨꯛ ꯎꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯍꯥꯟꯅ ꯊꯝꯈꯤꯕ ꯇꯣꯄꯤꯛ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝꯅ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯥꯈꯤꯗꯦ ꯑꯗꯨꯝ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠꯁ ꯑꯦꯚ꯭ꯔꯤꯋꯥꯟ ꯒꯨꯗ ꯅꯥꯏꯠꯁ